Matam kuina sembidana laklaba Imphal Urkhul lambige Yorbung Khunau lamkhaidage Kharasom Phawbgi lambi ase Lamlai Assembly Constituency ki MLA Kate Ibom Chana nauna samlakpada Yorbung Khunau gi maira paibi amade Club ki maikaidage MLA bu thagatpa fondorakle Hiram masiga mari leidana ngase Yorbung Khunau da Paumishinga unaba amada Youth Sporting Club Yorbung Khunau gi General Secretary Chongtham Nganban Hai Yorbung Khunau dage Kharasom taba lambi ase matam sangna sembidana Maram oiraga lambi asigi nakyeta khundariba khunjasing amade lambi asida chasok chasin tawriba singda adugi mate kudong chadaba kaya mayoknaduna lakhe miyamna thengnariba awaba kaya ase makha tana thoktanaba hairiba lambi ase nongju tha lakjungegi mamangda sembinaba lamlai asigi MLA Kate Ibom Chada haidakhe wafam ase MLA na thabak to onhoraktuna atenba matamda lambi ase nauna semjin sajinbagi thabak paikhatpa hurakhibane Hauzik oiriba Manipur gi luraba tanfam asida lambi ase matam chana semjin sajin birakani haibagi thajaba leiramdaba adu MLA na athuba da mityeng changtuna ngasi di lambi ase mapung fana sembire khongthang asigi damak MLA bu thagatpa phongdokli haina mahakna makha takhe Yorbung Ward number 4 gi lambi je akhoi gi sembiraktabadagi nongching chubu matamda yamna khudong chadaba awa mayok naraga lairaklibaji masigi khudong chadaba akhoi gi kairo lekai sina thengnajaribaji ubidana akhoi gi hadak nauna kabirakpa akhoi lamlai kendra sigi mingoina panjabda sar honorable MLA khongpatabi Ibom Chana awabasi khudong chadaba sidagi ko anbinabagi dokdam thabirakliba akhoi gi koilasa sida akhoina penjaba pokchaba adugo loinana akhoi gi awabasi ko anbebagi damakta akhoi gi laikai sigi maikaidagi akhoi sarbo matam sangna miyamgi laibaki seba tawba ngamba oibiu aduga akhoinaju tawrokpa khudimakta akhoi Yorbung Khunaugi oiba maikai laikai sigi maikaidagi su support tawjagani haiba wafamji akhoi honorable MLA bo thagachabo loinana phongthokjari